Akasbani Imphal Chitrabhanu Chitrabhanu na pau pazari ahanbada maruoiba pau Sardar Patel gicha Manipur mga suba mapokumunda leba asina ngasi luchingba asigi maphamda Sardanjali kali ngasigi nimit asi Rashtriya Ekta Divas haina su lebak sanba tungbada palan tawri Manipur ngasi mera hauchongbugi thorum pangthoknari Manipur COVID-19 laitsta siba migi masing hengalakpa leptri siba masing punna cham humphumari shukre amashung Bihar Vidhan Sabha mikhalgi anishuba tangka ki board khombagi matam hayeng nutil loire Laibasna malemgi lachit oriba COVID-19 gamayakta punna amata oina lanting nari lamdam siki miyamna sakhang nerba miyoy kaina so lanting asida mai pak nabagi damak Akasbani Imphal gi ipawgi khutangda mipum khudimangna araiba thok ahum face mask upa amaga foot taruk lamna leinaba mai mit amadi khutsa toin handokna tarutna na thamnaba apil tawri sagnariba model amasung Manipur film gi actress Kripa Lakshmi Gurumayumna lachit asidi ngak thongnaba tangai fadana chana kanglu sing ngakna chatbinanaba miyamda apil tawri Ahan bawangtada All India Radio Batabiriba Khwaimiyam Pumnamakpu Kripa Lakshmi Gurumayumna ikoknuna khurumjari. Hauzik lepalaitana sandorakliba virus COVID-19 asidagi aikhoina matau karamna ngathokani haiba niyom ahumkhak aikoi punna ngakna chatminasi. Ahanbada aikhoini yumdagi mapan hek thokke haiba taragadi face mask sungshoidana sizinabigedabani. Anishubada mi amaga gi marakta foot tarukki social distancing ngakna chatbigedabani. Ahum subada sapon natraga hand wash sizinabiduna khut saning thina hambiba yumgi akoibagi phibam taru thambiba aikhoi pumnamak laina asidagi lapthokminarasi amuka hana Kripa Lakshmina khurumjari Hauzik mapungoiba pau Iron Man haina khangnaba Sardar Patel gi cha Manipur mga shuba mapokuman palandang asi leba asina Sardanjali katli ngasigi nimit asi Rashtriya Ekta Divas haina su lebak sin batungna palan tawri Gujarat ke Narmada Zilla ke Kavaya de leba malengi khwadi kwang Statue of Unity de pangthopa Sardar Patel gi cha Manipur mga suba kuman thoramda Pradhan Mantri Narendra Modi na Sardar Patel bu ikai khumna utuna laikat ki Rashtriya Ekta Divas thorunga mari lene na pangthopa police amasung armed forces sing na saru yakiba per amada Pradhan Mantri saru yaki maduda Pradhan Mantri na lusingjuna Ekta Divas ki wasak lauki New Delhi ke Patel sokta leba Sardar Vallabhbhai Patel gi murti da Rashtrapati Ramnath Kovind Uparashtrapati M Venkaiah Naidu Griha Mantri Amit Shah amasung Delhi ke Rajapal Anil Baijana ngasi laikatuna ikai khumna utki Manipur da su laikhidra vivar ki hanagi Pradhan Mantri Indira Gandhi bu nisingjuna Rashtriya Sankalp Divas palan pangthokre Imphal ke Secretary ki Saublota Rajya Sarkar na sinduna pangthokpa thoramduda Mukhyamantri Nongthom Biren luchingduna apun bavar amagidamak wasak lauki Manipur da ngasi mera hauchongbugi thorum pangthoknari adumoina ma COVID-19 na maram oiraga thorum osi mahausagum paksana pangthoknadre mafam kharada COVID-19 gi SOP sing ngakna pangthokli numit asiga mari lenena Mukhyamantri amadi ate luchingba kiyana miyamda yaifa paujel piri mahauki paujalda Mukhyamantri N Biren hai machimana oiba amadi apunbige saktam utpana kumai asigi mapung oiba saktamni masina lamdam sida leminari ba tonga bakangdu singi marakta yelongoi degi hauna nungsi sanana leminar pa adu utli Kumayasna lakpada tunga makanglu singa marakta nungsi sanab amadi apunbagi saktam hena chasin hanaba honna minersi hainasu Mukhyamantri na hairi Mahaki pauzada Manipur Vidhan Sabha gi Adyaksha Yumnan Khemchan hai kumayasna lamdam asigi tunga makanglu singa marakta nungsinaba amana amabu ikai khumnaba amasung amatu obegi mahausa dagi lereklaba mari adu nahongno na ningsinghali Works Mantri Thunga Bisojin Namhaki Pauzal Hai Mera Hauchongbugi thorum asi matam kayagi mamangdigi ching amasung tanggi miyam punna saruk yaminaduna machimnaw di amatu oibagi wakalonda pangtupna lagli kumai asina kangdu kayagi na chanabi amadi fizia chaksa yokotuna thambada chawna mating oiri Consumer Affairs Food and Public Distribution Mantri Thokchom Setebete Namhaki Pauzal Hai kumai asina yelhongoi degi khundamine ragraba rajya asigi kangdu kayagi marta machimna oiba santi amatu oiba amasung apunbigi saktum sagabada chawna mating ori kumai asina lakpada phattaba wakalon amadi arama thong punamo thadutuna hena nungaya phaba lamdam amapura pu oirshanu COVID-19 degi miyambu kanjana na batangai fedana chana kanglong singa na chana na bam miyam da paksana wakal tahan na bagi pandam da Pradhan Mantri Narendra Modi na haudoki ba Jan Andolon campaign rajya sigi makong kya da soliat na pangthokli kabui film gi sakna ba actor John Sol Goimai na laisat asi degi ngakthong na batangai fedana chana kanglong singa na chapina na ba miyam da apil tawradun hai
coronavirus hariba laichat asidagi ngakthokse hairagadi aikhoina yumdagi mapan thokpa matamda mask sizinasi khutsa hamdokpa matamda sabonna pajana hamdokse natraga sanitizer use tawsi aikhoina mirakta tinba matamda social distancing maintain tawsi aduda natana government gi protocols norms amasung SOP follow tawsi adu oiragadi hariba laichat COVID-19 asidagi aikhoi ngakthokpa ngamgani Tabiriba Pawasi Akasvani Imphal Ligini Manipur COVID-19 laicet the Punamio Jam Pumari Lekidre, laicet the Sida Siba Migi Masing Nomu Nomagi Hangalapa Lepri, Nanang Namio Marishiki, COVID-19 Command Control Room Nangarang Midaram, Toki Bachero Amadahai, Hoki Bapum Kumidamio, Jenny Kumato no COVID-19 positive over Tenekibaguluna upon Bakes Masing listening Terani Panchani Humpudani Panshuri, Hariba Matamas Demio Jenny Kundanitolena Astigi, Nabadagi Fagalaki, Nabapagalapugi Changcha, the Humpudra Manga Dasmi Manga the lady, Razasi the housing active case listening Mari, Chahum Sup Home lady. Bihar Vidhan Sabha Mikhal ki Anishuba Tanka ki vote khombagi matam hayang nutil loide Anishuba Tanka asida zila taratri ki Vidhan Sabha ki andamar fudra hum doida mathang thagi ahum da vote thada nagani mapong ki ara pangthopa Mikhal gi rally amasung meeting sing da ND amasung Grand Alliance yauna Rajniti dol ki agi luchingbo sing la lezebi thad na vote khomnari Rajniti dol sing gi luchingbo ki ana suraj asigi mapong ki ara pangthopa Mikhal gi meeting amasung road show sing da saru yari ekhoi gi pangmin hai Mikhal gi meeting ki yada Bollywood amasung Bhojpuri gi film star sing yauna vote khombagi thabak chathari Bollywood star Chitrabhanu sina amasung Rajbhavan na Grand Alliance pu sokoladuna mapung kayada pangtopa meeting sing da wangang khi ND gi star campaigner sing na Bhojpuri londa miyambu puning sing duna vote khomli Nagaland ngarang nong nami yang kay mato COVID-19 positive oy kibulona na Rajya si da COVID-19 positive oy ba apun ba masing lising mapan yokre Ngarang miyo chani tara laichat si dagi naba phakre madugi manung da Dimapur dagi miyo cha Manipur mari yauri masi tharga naba phakiba masing puna lising tare chani kunba mapan sure housing active case miyo lising machanga marfudra taruk lairi Rajya sik oina laichat si da sikiba migi masing puna nipumato shure Meghaloi dangarang nong na miyo chani kuntra mga nab Dina stigi naba phakre naba phakiba masing puna lising nipan chani kunga mga sure active case miyo lising ama cham humpudra lairi Rajya sigi oina puna COVID-19 positive oiba masing lising mapan chahum marfuga nithoi manung da lising nipan chama kun mga naba phakre laichat asida miyo marfuga tare lekhidre Rajya Sarkar hai hoji phawa da puna COVID-19 gi sample lakh ani lising ama chani marfudra taruk test tawkhre madugi manung da lakh ama lising marfudra ma panchama pantara mari negative oiki amarom da Mizoram da COVID-19 na naba mi gi masing puna lising ani chatar kungani choi shure madugi manung da miyo lising ani chani marfuga mari naba phakre active case miyo chami contract lady license asida miyo ama lekhidre Meghaloi the right to public service bill lising ani kun Rajya gi Mantri Mandana ngarang ayaba pikre Mantri Mandri mifam lower batung da pangmi sing da Mukhyamantri corner ke sangman hai bill asi Rajya Vidhan Sabha gi ningtam mifam da puthok lagani bill asi gi maru ba pandam di sarkar na miyang gi damakta thabok thorum sing matam chana pangthok pangam hanabani Shri Sangman hai sarkari karmara sing na miyam di pau pibada thengthara ba di bill asi na makhoi gi mathak da thabok lakhot pa gi ayaba piri Asangi Mukhyamantri Savananda Sonawana Lakhimpur Zilla ge Bagrada nangno sagadaba multi-purpose flood center home sana bigi jatra hunkre haiba flood center home asi mathol humwang sagadori jatra hum bigi thorum da Mukhyamantri Savananda Sonawana hai asigumba flood center home asina Rajya asigi mapang kada chehi khudingi thokleba ising ichawda awawa tarba miyambu khudong chaba khara makhai di pibang halagani Amorum da Mukhyamantri Savananda Sonawan hairi Indo Bangla ngamkhai paring ningthina sambal khabadagi ain kaina sangsilapa miyosing masing hanthare demaji dangarang pangthopa dalgi mipam amada Sri Sonawan hai Pradhan Mantri Narendra Modi gi miyang makhada awang thangba asam gi senggo sagat pagi thabak chathari Loshilakpada COVID-19 de ngangthong na ba face mask upa foot taruk lam na leidba khutsa amadi mai mitarut na thamba haiba achamba thong ahum asingang na chapina ba amuka ne ningsingjari aroi pada maroi ba pau amukhana Sardar Patel ke chairman ipum nga suba mapoku mandaleba asina ngasi luchingba asi mapam da Sardanjali Katli ngasi gi nimit asi Rashtra Actor Divasai na suleba sin betungna palan tawri Manipur ngasi mera hauchong bugi thorum pangthoknari Manipur COVID-19 laichat siba migi masing hengalak paletri siba masing punna chama humpumari shukre amashung Bihar Vidhan Sabha Mikhal gi ani suba tangka ki vote khombugi matam hayang nuthil loire pauloi jari